ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯅꯥꯂꯩꯕꯥꯛꯀꯤ ꯃꯄꯥꯎꯗ ꯂꯣꯏꯔꯦꯀꯣ ꯈꯗꯥꯡ ꯊꯥꯗꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯗꯤ ꯍꯟꯗꯦ ꯏꯕꯤꯔꯛꯄ ꯅꯦꯐ꯭ꯔꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ꯫ ꯆꯠꯂꯤꯕ ꯆꯍꯤ 2012 ꯁꯨ ꯂꯣꯏꯔꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯁꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯂꯣꯏꯔꯒꯨꯝꯕꯅꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ 2022ꯒꯤ ꯃꯤꯆꯪ ꯈꯣꯝꯅꯔꯤꯕꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯃꯨꯛ ꯐꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯤ ꯀꯥꯏꯅ ꯚꯖꯟ ꯄꯣꯂꯤꯇꯤꯛꯁꯇ ꯀꯅꯥꯅꯁꯨ ꯃꯤꯌꯦꯡ ꯊꯝꯅꯗ꯭ꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯅꯔꯛꯂꯦ꯫ ꯀꯨꯝꯖꯥ 2012ꯅ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯚꯖꯟ ꯄꯣꯂꯤꯇꯤꯛꯁꯁꯨ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯚꯖꯟ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯈꯗꯥꯡ ꯊꯥꯗꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯗꯤ ꯍꯟꯗꯦ꯫ MLA 38-32 ꯂꯩꯔꯤ, intending candidate ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤ 10 ꯅꯠꯇ꯭ꯔꯒꯅ 12 ꯍꯥꯞꯆꯤꯜꯂꯕꯗꯤ 92 ꯅꯠꯇ꯭ꯔꯒꯅ 94ꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯤ, ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ, ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕꯅꯤ꯫ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯔꯛꯄꯁꯨ ꯌꯥꯏ, ꯍꯥꯃꯦꯡ ꯋꯥꯏꯅꯕ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧꯒꯨꯝꯕꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯁꯝꯕꯜ ꯃꯊꯛꯇ ꯐꯝꯂꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯍꯥꯏꯖꯕ ꯀꯣꯡꯊꯣꯛ ꯑꯃꯁꯨ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯖꯔꯛꯄ, ꯀꯥꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯉꯥꯎꯖꯕ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏꯗꯤ ꯏꯔꯩꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯇꯧꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯥꯏꯠꯁ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯁꯦꯜ ꯊꯨꯝ, ꯃꯍꯤ ꯃꯅꯥꯏ, ꯚꯥꯖꯟꯅ ꯈꯣꯏꯁꯥꯛ ꯑꯣꯏꯔꯒ ꯃꯗꯨꯗ ꯊꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯪꯂꯤꯕ ꯔꯥꯏꯠꯄꯨ ꯃꯟꯊꯤꯛꯅꯕꯗꯤ ꯑꯆꯨꯝꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯏꯁꯨꯝꯗ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯒꯚꯔꯟꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯈꯤ, ꯊꯕꯛ ꯇꯧꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯄꯦꯟ-ꯐꯤꯟꯗ ꯑꯐ ꯐꯠꯇꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯤ꯫ ꯀꯅꯥꯅꯁꯨ ꯇꯧꯗꯦ ꯍꯥꯏꯗꯦ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯂꯤ, ꯀꯌꯥ ꯑꯃꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯎꯔꯦꯞ ꯏꯌꯨꯡ ꯇꯝꯈꯤꯕꯁꯨ ꯀꯣꯛꯊꯣꯡ ꯑꯃꯅꯤ, ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ, ꯊꯥꯖꯕ ꯄꯤꯈꯤꯕꯁꯨ ꯃꯁꯤꯡ ꯈꯪꯄꯣꯠꯇ꯭ꯔꯦ, ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯕ, ꯇꯧꯁꯤꯟꯅꯕ, ꯅꯝꯊꯥꯛ ꯇꯧꯕ, ꯇꯨꯜꯁꯤ ꯄꯥꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯍꯦꯛꯇ ꯁꯥꯕ ꯑꯁꯤꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯈꯥꯔꯦ ꯑꯁꯤꯅꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯂꯥꯜꯍꯧꯕ ꯃꯤꯑꯣꯏ ꯍꯥꯠꯄ ꯃꯇꯝꯗ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯒ ꯐꯥꯕꯗ ꯑꯣꯏꯅ ꯄꯤꯔꯦ ꯍꯥꯏꯅ ꯃꯃꯥꯡ ꯆꯍꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯐꯥꯕꯗ ꯄꯤꯈꯤꯕ ꯑꯦꯋꯥꯔꯗ ꯒꯦꯂꯦꯟꯇꯔꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯥꯟꯅꯗꯕ ꯄꯣꯠꯁꯛ ꯆꯦꯆꯦꯠ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯈꯔꯗꯤ ꯍꯟꯗꯣꯛꯅꯈꯤꯕꯁꯨ ꯌꯥꯎ ꯃꯥꯜꯂꯦ꯫ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯐꯥꯏ, ꯀ꯭ꯋꯥ ꯃꯅꯥ, ꯃꯤꯊꯥ ꯃꯅꯥ, ꯄꯣꯂꯥꯡ ꯐꯥꯏ꯫ ꯐꯥꯗꯕ ꯅꯠꯇ꯭ꯔꯦ, ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯄꯣꯄꯤ ꯃꯔꯨ, ꯒꯨꯂꯤ, ꯀ꯭ꯋꯥ ꯃꯅꯥꯒꯤ ꯃꯄꯨꯗꯤ ꯑꯃꯗ ꯈꯪꯗꯦ, ꯂꯨꯈꯣꯛꯆꯩꯖꯧ ꯐꯥꯎꯕ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ, ꯇꯥꯔꯤꯕꯅꯤ, ꯎꯔꯤꯕꯅꯤ꯫ ꯐꯥꯈꯤꯕ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯃꯈꯜꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯂꯤꯕ ꯄꯥꯎꯗꯔꯅ ꯑꯇꯥ ꯑꯣꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤꯕꯁꯤꯁꯨ ꯆꯨꯝꯗꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤ 2020ꯒꯤ ꯑꯦꯄ꯭ꯔꯤꯜ ꯃꯌꯥꯏꯋꯥꯏ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯒꯤ ꯑꯍꯥꯟꯕ ꯋꯦꯕ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯁꯨꯖꯥꯒꯕ ꯁꯤꯖꯤꯟꯅꯔꯨꯔꯕ ꯎꯐꯨꯜ ꯉꯥꯛꯊꯣꯛꯅꯅꯕ ꯃꯥꯛꯁ N95 ꯁꯥꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯝꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ, ꯐꯝ 5ꯒꯤ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯊꯛꯇ FIR ꯅꯝꯕꯔ 3/4/2020 ꯂꯧꯈꯠꯇꯨꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯆꯤꯡꯅꯕ ꯁꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯃꯥꯛꯁ 1,180 N95 ꯁꯥꯕ ꯃꯥꯛꯁ ꯁꯦꯝꯄꯜ 100 ꯈꯣꯝꯒꯠꯂꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯦꯝꯅ ꯑꯃꯗ ꯊꯥꯔꯣꯏ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯜꯖꯦꯟꯗ ꯀꯨꯃꯥꯔ NPBꯅꯁꯨ ꯊꯤꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯁꯨꯖꯥ ꯀꯥꯕꯅꯤ, N95 ꯁꯥꯖꯤꯟꯅꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯛꯁ ꯑꯗꯨ ꯁꯨꯖꯥ ꯀꯥꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯋꯥꯏꯗꯅꯤ ꯂꯣꯏꯔꯦꯗꯀꯣ ꯍꯥꯏꯅꯔꯛꯂꯤꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯐꯥꯎꯕꯗ ꯂꯣꯏꯅꯈꯤꯕ ꯃꯥꯛꯁꯀꯤ ꯋꯥꯊꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯑꯦꯁ ꯔꯥꯖꯦꯟꯅ ꯀꯣꯛꯐꯩ ꯀꯥꯔꯕ ꯃꯥꯛꯁ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯒꯤ ꯀꯦꯁ ꯂꯧꯈꯠꯂꯛꯄꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯜꯖꯦꯟꯗ ꯀꯨꯃꯥꯔ ꯆꯦꯟꯈꯤꯕꯅꯤ꯫ NPBꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄꯥꯊꯤ ꯀꯣꯝꯇꯤꯗ ꯆꯣꯡꯊꯕꯅꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯖꯥ ꯀꯥꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯛꯁ ꯁꯨꯖꯥ ꯀꯥꯔꯝꯗ꯭ꯔꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯀꯣꯚꯤꯗ-19 ꯃꯦꯗꯤꯀꯦꯜ ꯃꯦꯇꯤꯔꯤꯌꯦꯜꯁ ꯃꯦꯅꯦꯖꯃꯦꯟꯠ ꯀꯝꯃꯤꯇꯤ ꯑꯃꯗꯤ
ꯂꯧꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯇꯧꯅꯅꯕ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯈꯪꯗꯣꯛꯂꯒ ꯑꯌꯥꯕ ꯄꯤꯅꯅꯕ ꯁ꯭ꯇꯦꯠ ꯇꯦꯛꯅꯤꯀꯦꯜ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯡ ꯑꯁꯤꯅꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯒꯅꯤ ꯃꯗꯨꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯦꯡꯅꯔꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯗ꯭ꯔꯒ ꯐꯥꯔꯒ ꯃꯄꯨ ꯈꯪꯗꯕ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯈꯤꯕ ꯄꯣꯄꯤ ꯃꯔꯨ ꯀꯦꯖꯤ 4,000 ꯕꯣꯔꯥ 100ꯒꯤ ꯃꯄꯨ ꯈꯪꯗꯕ ꯀꯣꯍꯥꯃꯥꯅ ꯄꯣꯂꯥꯡ ꯐꯥꯔꯒ ꯃꯄꯨ ꯈꯪꯗꯕ ꯀꯧꯊꯣꯡ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯀꯂꯝ ꯑꯁꯤꯃꯛꯇꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥꯅꯗꯤ ꯂꯩꯅꯨꯡꯖꯧꯈ꯭ꯔꯦ ꯃꯄꯨꯗꯤ ꯈꯪꯗ꯭ꯔꯦ꯫ एप्रिल 18 कलम असिमक्तद लेमना थारोय मनादी लैनुंजौख्रे मफुदि खंद्रे डिसेंबर 19 लिसिंगनी कुंदी लोइरे लिसिंगनी कुनमथोइदना कमदौबा हाइना सनालाइबा की मपाउ सेनखिबने। अखोइगी चीफ मिनिस्टर एन बिरेनदि सेंगना हाइजैदा खुलाई पाइबसिंग पॉलिटिक्स द जाउबिरकनु हौजिकी मणिपुरी खुनाई असि लमयानबा हिजम इरापुना पामजरमबदु ओइद्रे। खुलाई पाइबसिंग हाइबसि मयेक्ति सेंगना पनद्रबसु हौजिक थौबाल डिस्ट्रिक्टकी मनुंग चनबा हाइरोक असेंबली कॉन्स्टिट्यूएंसी जाउन मफम कयादा इलेक्शन कैंपेन के इरोइनना नोंगै कापनरिबा हानरिबा अकी अखंग पोखलिबा असि पॉलिटिक्स की मरुमदा तौनरिबा ngakतनी आइना लवै। अदुना खुलाई फाइबसिंग पॉलिटिक्स द याउबिरकनु हाइबा चीफ मिनिस्टर की वफम अदु अदैदि लाइरदना पॉलिटिकल फैमिली फावबना ताबिद्रे मवा लौबिद्रे हाइबा अदु उल्ले हाइबा ताई। मसामना वजाउ ngangbा फते हाइजरबसु खदांग थादबदि लेपते हाइना मियामना लौनरे। चिन्ना पंगलाउ लाउबा नते थबगनु ओंथोकपा लेंगाकने हाइजरबसु इम्फाल जिरी लंबी सेंबगी थबक नुबेत चामगी मनुंग तौगदब ओइना लाउथोख्रबसु सही तरेट हाइबदि नमित 2,950 हेलब फावबा लोइद्रे। एरोप्लेन ताबा यानगनी हाइख्रबसु पोट पुबा मी पुबा गारी मनिंग तमना चटपा ngamdre। अमरोमदना असेंबली इलेक्शन पांगथोगदरबा उत्तर प्रदेश यूबीगी नोंपोक थंगबदा लुपा करोड़ 2,950 चंगना किलोमीटर 494 सांगबा पूर्वांचल एक्सप्रेस वे प्राइम मिनिस्टर नरेंद्र मोदी ने तोंगलकपा इंडियन एयरफोर्स की C-130 जे हरकुलिस एयरक्राफ्ट लैंडिंग तौदुना हौकिबा नवेंबर 15 संगाखरे। हारिबा लंबी असि सेमनबा कुमजा 2019 की जुलाई 13 आजमगढ़ ओरेप तंखिबने। सही अहुंगी मनुंगदा हाइबदी निमित 1,100 की मनुंगदा थबक लोइदना संगाखिबने। किलोमीटर 490 सांगबा एयरक्राफ्ट ताबा याबा एक्सप्रेस वे सेमबा सही अहुंदा लोइसलगा किलोमीटर 200 तमक सांगबा नेशनल हाईवे इम्फाल जिरीबम लंबिना नमित 2,500 फावबदा लोइसनबा ngamdre। होनरी ममांगी लैंगाक मतमदा साबा हौरमलबा सिविल सेक्रेटरीट फावबा लोइसनबगी मतम थादुना सही मरीदी हौखरे। हौजिक 2021 लोइरे 2022 हौरगने इलेक्शन सु इरांगसु कंखलगले। अनोबा सही असिना कमदौबा हाइबदुदी यंगे बताई। कुमजा 2019 दी खंगनरे उनरे ड्रग फाइ मफु खंगदे मार्क्सु ओजा सुजा करमद्रे वजाउ ngang खदांग थादाबसु हंदे अदबो इलेक्शन दी हमिंग वाइनब तागद्र खंगद्रे। माखा तरकपा अतोपा पाउ अमदना नाहेक लेतना हाईवे द बन ब्लॉकेट तौबसिंग सिंगनरकले आचुम KSO अंसम चैलेंज तौरकले। लेबाक सिन बतुंगदा पांगथोकनाखिबगु मणिपुरदसु ngarang पांगथोकिबा क्रिसमस कुमैकी मतुंगदा नाहेक लेतना चिंगी डिस्ट्रिक्ट फाउदना चलिबा नेशनल हाईवे सिंगदा इकोनॉमिक ब्लॉकेट बन तौरकपा कंबुना मखाताना असिगुंबा बन अमसुंग ब्लॉकेट की खोंगजंग चथरकद्रा हाइबगी मिपाइबा लेरे हाइरदुना गवर्नमेंट ऑफ इंडिया अमसुंग मणिपुर की ऑफिसर सिंखक्तनादना ऑल ट्राइबल स्टूडेंट्स यूनियन असम कोकी स्टूडेंट्स ऑर्गेनाइजेशन KSO अमसुंग ऑल नागा स्टूडेंट्स एसोसिएशन ऑफ मणिपुर अंसम अमसुंग मणिपुर लेजिस्लेटिव असेंबली की हिल एरियाज कमिटी की चेयरमैन ओरिबा 43 फोंगियर असेंबली कॉन्स्टिट्यूएंसी की MLA लाइसियु कैसिंग की मथक्ता पब्लिक इंटरेस्ट लिटिगेशन PI लम्मा हाई कोर्ट ऑफ मणिपुर दा फाइल तौरखरे। PIL असी अपन रेस्पोंडेंट निपान की मथक्ता फाइल तौरपने। रेस्पोंडेंट सिंह असिगे मनुंगदा ऑफिसर रेस्पोंडेंट ओरिबा सिंगना यूनियन ऑफ इंडिया के मिनिस्ट्री ऑफ होम अफेयर्स के सेक्रेटरी मणिपुर गवर्नमेंट की चीफ सेक्रेटरी होम स्पेशल सेक्रेटरी होम अमसुंग डायरेक्टर जनरल ऑफ पुलिस DCP मणिपुर ने अदुगा प्राइवेट रेस्पोंडेंट सिंगना असुंगी प्रेसिडेंट MLA लाइसियु कैसिंग KSO जनरल हेडक्वार्टर अमसुंग अंसमने। अतोपा पाउ अमदना माइ इम्फाल बेंगुंदा ममिंग लेतबा क्लब अमना लाना पाउ संदोगलगा मियामना थाजबा थंबिगनो। हौकिबा डिसेंबर 19 की नुमिदांगदा माइ इम्फाल AC दा कैंडिडेट ओइनबा थौरांग तौरिबा KS रतन कुमार के वर्कर ओरिबा अल्ताफ हुसैन की गारीदा BJP की वर्कर्स सिना नोंगमैना कापसिलमले हाइबा कमरी लेनना अल्ताफ हुसैन मेडिया सिंगदा फोंदोकबगा लोइनना डिसेंबर 19 दा वकत मिफम अमसु फांके। अदुबा माइ इम्फाल बेंगुंदा लेतबा BYDA कौबा क्लब ऑर्गेनाइजेशन अमना अल्ताफ दा नोंमै कापसिलमलेबा अदु अल्ताफ मसना कापसिनजाबनी हाइन खरांग डिसेंबर 15 दा मीडिया की खुदांग दा फोंदोकिबा दो ओना तैना वफम गातने।
Madaba Mai Imphal ki Fraza amadi lamdam asigi Fraza punamana thajabiganu aina Mai Imphal Block Congress Committee Media Cell ki General Secretary Dolai Pubum Salahuddin na phongdokre. Awafam asing asi Mai Imphal da pangthokpa pawi mifam amada phongdokhibani. Mangna makha taratuna haikibada masana jangna thaujariba gariba masa matom da kamtona. Nongbai kapsin gadori bano oithok loidaba awafam ni adubo altaf masana nongbai kapsin jabani haina phongdor khiba adudi bot phangnana bagi khudong saba lobo oina thokane. Nongbai kapsin ba namit atumakta da altafna police da FIR amasu register tawkhrabani adubo police na action amata lakotringai serakta ona taina na charge tawsilakpa asidi janingde. Marmasna case adu athubada lokot piraka mara leibasing tandi pibiu aina mahna phongdorkhe. CRPF ki sub inspector ama head constable nongwaina kaplaga hatkare. Central Reserve Police CRPF ki head constable amana sub inspector ama nongwaina kaptana halaba matungda masamaksu sijana bahona ki hari thawdogadu Satisgarh ga lonaba Telangana gi Mulugu district ki manung janba Benkata Puramda nongmaisung namita thokibani. Muluguru district ki superintendent of police na phongdorakpada thawdogadu ipung mari makhai tabada thokibani. Thawdog adu inquiry tawragani. Police ki matungina duty roster singi patang tagi adarakpadagi head constable Stephen Amaki automatic nongmai sinaraga sub inspector Umesh Chandrada kapkhibani. SI adu thajinna masok makokta panbadagi soklaba matungda matam sana kanadana mafam aduda chike. Matuki matungda Stephen masamaksu kulai dumukna kapsinduna sijana bafona ke makokta panduna soke head constable asi Warangal da leiba hostel amada pukhatki maki fifam luna lai. Arabida content singa sigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asedagi yangbiri popuna makpathaga chari channel asana tomda kanarabadi subscribe tawidribasana subscribe tawiramo loinana like and share tawsu kawri kana pramakpo amakhan thagachari.